lakle lakle Inspector Tayay 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 Ahan mamak to the Inspector Tayay tabiri basingu James Sayruzamna taramnok chubagaloinana ikok nona khurumjari chahi manga hena chatharaglaba crime series Inspector Tayay bu support tobiri ba tabiri basingu hanhana thagachari Inspector Tayay ki wari sing asi Malayam da tholi ba tonga tonga ba crime wari sing asiga mari lene na miyam na mit na kong oine na bagi dama putok chaba ngasi ki tangkak ta puduno laksari ba lising amok chanipan umphoma thoi shuba tangkak haujik chatha jari ba tangkak ta panthoi kunthraum doi shuba tangkak Inspector Tayay series asi hauna lonchat thogolon chanakang lon pomna mak yauraba series amakhang mamangi tangkak ta adomna tabikre hospital adu da leiri ba panthoi Mahaki manakta Pramo amadi Sandhyarani lakhiram Pramoga yaipabaga mapanda wari sanaringeda Sandhyarani na panthoigi pungning thogala amadi mahangna imung aduda lauriba thobang sing aduda awangba thakta mahangna thamna amadi mahakisu tongan mo wafam sing yaipabada hayu haiduna mahana inchilam amaromda Inspector Tayay mafam aduda inquiry tawba lakhi wari asigi makha tabirasi aikoi maralaiba midi soina phagani sir ayamana makoi mamai loina makopi aduga sir makoi hana ina makoi makon khonjel singado takhiba dongna sutaw adubu kanano haina hanglabade ai khangwadi ngamo aduba I takhiba dongna didaw oh miyo singado kanano khanglabade khoi ni rai line di fag kadi moklu masada makoi ne loina rakhiba gari number natraga makoi amaga kongnabada ming yaukhiba sir adugumaday karimata khamangamte adubu nangi thongna adu de khoine thagat nangoda thangadu thinge no thinmadi nati chumiko mane thangadu yamung da thilakiben ada yamung to na thang thilakdu masuma khut phajal leiba ada ina gari manung da jon thamamaga thangna thilase haba tabadagi chenthorolaga thang thilakpada aina chensilaga thangado engonda palan kiben 나기 통나 두기도 먹다디 얌나 타갈 아도 뭐미오 싱도 까나노 하이버시네 코니 강궁감들이 anyway 아마롬다 야이파보고 와리 사나레 야이파보는 수직나리 버미오 까나노 하이버 강궁감들 아도가 판토이는 수직나리 버미오도 까나노 하이버 강궁감들 아도부 판토이 샤 나가 기선가 머리 레이나리 시카리 머리 샤 아이가 마가 레이나리 버머리 생나비오 로션 미건 Asingbado haibirabadi yamna nungaigan sir aiga maga leinaba maridi marup amagum aina mabu madu khaktani atopa karimata leiti oh adubu mana haibadadi maga na hakka haibadi yamna nungsine haiba no madu aranba pauni maga iga nungsine ba karimata leiti oh mana di nungsine haiba duga nati Maga iga nungsina balaiti Mada iga marupni Asingma marupni Oh Anyway Mana di nungsina haigum tawba Sir Madu minamani Madu oidaba wani Oh Pare Maga di khara di khenari kumragi wafamsi Sir Madu minamani Hoi Adubu Mahana di angang oringe digi loinare Aduga tinare Kari wayam haiba Hoi loinare Maga iga Luina badasu marup mapangumna luina rakpangaktan adubu mana din hakpo yamna nungsijabagi mawongama mado ai kari mata khangthi warawigan mahaki diary hangdoktuni yengba matamdadi mahangna nangonda haiba ngamdaba wahi kya marum mahangna hai masi maduda warawigan aiga kari mata da mari leina jati adudi mahangna su nahaki damak wabibugum nahakna su magi damak marup ama oina hoi ai Magi damakta wadabadi nati masu lairaba machani khungangda popa aigumna awaba machani adubu aina mangonda lana nongmata su khankiti nongma maga aiga ngaikho amta ngaikho kaidorage kaino sauriro saudida kaido bai saudeno ngarang haibadugi aina tadabagi sauriro Kaino nang namuk serious oina loksalidana kaino ngarang haibado asengba natabro
मीना फागी तौरगा नंगना मुक सीरियस ओइना खंजलिरो अइना हाइद्रो नंगना फागी तौरीनेना नुंगदी नुक्सीदना हेक्ता हाइजलिबनीने नुंगाई सेन तौबनीदा नंगसु नुपा कोइनादे अइसु नुपी कोइनादे कॉलेज चटमिनै अदुबु लोइनै तिनै ngasi phawba aina nangi nungaitana ba thabak tawkiba leibran leiteda aidi ngarang amuk kona khalleba ko kari khaliba nahangna hairido karigumba serious oina haibo oiram taragadi nahak nungaira moidrana ai amuk khalleba nangchu ayabani ne o aina hari singdo loina phagi ngaktan nangchu ba aina ngangbo abu nangna thajari dubo to अदुनेबा करिगुम्बा इना नंगना हारिदु याइ गाइना हाइरुरन नंगना मुक्सिता सिता नोगा इंगोना करिमना गदोबदो आई लोइना खंगेबा पाथोय आइना नंगोंदा नुक्सि हाइना हारिसि कयारकति सुरे आइना खनबदा तरा कुन सुरो मालेद तरा कुन गतरने नंगै गदि मरोबने अफबा मरोबमा अदुबु नंगि नमुतदि वाय करी हाइना वारिबा नंगी अफबो हेनिंगी नंगी फदबो हेनिंगते अदुगा नंगसु अइगिदम वादरन यामनो वाय अइसु नंगिदम अफब गाक्तो हेनबा पान ए करी करी खलिबा अदुबुरो अफब नुपीमा अदुगा सेल थुमसु यामना पाइबा मसक मतौसु यामना फजबा नंगोंदगी हेनबरा हाइजे अइदि फजबा सुनतना अइदि सुम नुपी मगी ओइदे यादबगी सुम पंगोइदो ओइजबगी वान नंगोंदे हेन फजबसु मालेमदा कनाबो लेरमगदगी यारे अमुक साना सलन नंगी कदरदो असेंबो मालगा लक्नबा हेक्तो ओइरमबदो नंगना खंगदबगिनी नुंसिबा हाइबसे नंग खंगलोय ओ नुंसिबा याम खंगबिबे वानिने नुंसिबा याम खंगदे अमता हायुने करिनोबा अमता हायोबा नुंसिबा हाइसे कइनोबा नुंसिबदि amana mabu kai khomnaba amana mabu sakhangba yanabaduni respect tobuduni aduga aibu kyam hai khwaino yare ibungo khangjare kadar amuk tawdana ado nahakidi afaba nupi ma soidana phangani aduga ne haying yamnu nungaina legadorbe janida adudi nangidi kari tare nahakidi sel thum yamna paiba thabak ka tawwa अदुगा फजब नुपी सिंगसे सेल तुम पाइबना लोइना लवे यामन अदुगा मसक फजब फजदबदि खंगदे नुपा मसक थीबसे नुपी मसक फजब फंगे करिगुमा थबक तौरबमदि सेल पाइरदि नुपीगी देने नुपासे मसक फजब थीबसे काहेने येंगदे अदुगा नंगदि सोइदनमकी मसक फजब फजदबदि खंगथि सोइदना सेल पाइबा नुपामनदि नाप सोइदना लौगन ओइबुंगो मसक फजबा नुपा नखोइगुमसुने ममित यामना पंगबन अदुब्रो हाइबियुरा इस करी दो मसक फजबा नुपा ममित पंगी कइनो बना गाइदुबो मसक फजरगा करीदनो पंगिसिबो मसक फजबा नुपादिने नुपीने खितंग नुंसी हाइबदो मादि याम हराउबनेबा नसक फजई फजई हारगा अदुना मसक फजबा खंगदे फजदबा खंगदे मादि याम यागनबने अदुगा काहेना फजबा फंगदबने मा मसाना फजबगी मुइंगेदने काहेना फजद्रसु नुपी म फंगदी हेक्ते याबने अस यारे यार तो नंग वारिदो कदाइदनो मने यम थि मुक हारे यारे अदु नंगैगा लेनरिबा मरिसे असिंगमने अइना नंबु थमुसेना नुक्सिबसिदि नंग करिमथा खंगद्रे अदि यारे अमुक सानारन अइने खोइदोक सालगन आदि पल्लेरे इपान होय करी तौरगेना इपान कइनोमता हाइ यारे कइनो खोइ बाजि मुजो हाइगे तौरसिबो सम थुंग मरम खंगदि तौरसि होय करी तौरगेने पान्थोय इपा मसक फजब नुपासे नुपी मसक थीबा लौगले हाइसिबो चुमब्रो इपान करी वानो नै बेमा अदु वादु बाइदि खंगदेदा इपा इपनदी अहनिने खंगंगदरना तो करिनु नु जुगु पाबुंदो माइजलिदो चमदुमा थुम खंगदबु नुपीनि मसे करिनु खंगदि इपा अमनने मासे मिंगोंदे यामना सानैबा अदो असेंग ममता ngang दे जुबु कमाइ तोइनोबा किसनजे हानदगी ओइदा पादबा दु ngang ब्राबा
ꯍꯥꯏ 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 ꯃꯊꯃꯣꯏꯗꯤ ꯁꯦꯡꯕꯅꯤ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯅꯔꯒꯦ ꯌꯥꯔꯤꯁꯦ ꯕꯖꯦ ꯀꯔꯤꯝ ꯇꯧꯗꯦꯗ ꯁꯣꯝꯗ ꯋꯥꯔꯤ ꯑꯃꯈꯛ ꯁꯥꯟꯅꯕꯅꯤ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯨꯔꯤꯗꯨꯕꯣ ꯌꯥꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯒꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯜꯂꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯛꯅꯗꯧꯒꯦ ꯇꯧꯔꯤꯗꯣ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯥꯊꯣꯛꯄꯗꯣ ꯅꯪ ꯈꯪꯉꯝꯒꯅꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯀꯥꯟꯗꯗꯤ ꯅꯪꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯥꯊꯣꯛꯏꯗꯨꯅꯤ ꯌꯥꯔꯤꯁꯦ ꯑꯗꯣ ꯄꯥꯟꯊꯣꯏ ꯑꯩꯈꯣꯏ ꯑꯐꯕ ꯃꯔꯨꯞ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯁꯤꯀꯣ ꯑꯣꯏꯔꯤꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯤꯟꯅꯔꯛꯑꯦ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯐ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯂꯦꯖꯀꯤ ꯂꯥꯏꯐ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯗꯣ ꯄꯥꯟꯊꯣꯏ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯅꯪꯅ ꯅꯌꯨꯝꯗ ꯀꯩ ꯄꯥꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯁꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯅꯤꯀꯣ ꯑꯁ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯅꯍꯥꯛꯁꯤ ꯌꯨꯝ ꯄꯥꯜꯂꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯒ ꯂꯧꯔꯅꯤ ꯐꯖꯕ ꯒꯥꯔꯤꯒ ꯇꯣꯡꯗꯅ ꯅꯆꯥꯅꯁꯨ ꯃꯌꯥꯝꯒ ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯁꯤ ꯎꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯅꯪꯁꯨ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯔꯒ ꯐ꯭ꯂꯥꯏꯠꯇ ꯐꯖ ꯐꯖꯕ ꯃꯐꯝ ꯑꯗꯨꯒ ꯐꯖ ꯐꯖꯕ ꯂꯝ ꯀꯌꯥꯗ ꯀꯣꯏꯗꯅ ꯆꯠꯀꯗꯧꯔꯤꯗꯨꯗꯤ ꯈꯪꯗꯦꯗ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯨꯝꯒ ꯑꯝꯇ ꯄꯥꯟꯗꯧ ꯃꯥꯟꯗꯦ ꯀꯩꯅꯣ ꯌꯨꯝ ꯄꯥꯟꯗꯧ ꯃꯥꯟꯗꯦ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯒꯨꯝꯕ ꯄꯨꯟꯁꯤꯕꯨ ꯀꯔꯤ ꯄꯨꯟꯁꯤꯅꯣꯗ ꯁꯤꯗꯤ ꯁꯨꯝ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯌꯥꯔꯦ ꯃꯤꯅ ꯍꯥꯏꯕꯗꯤ ꯑꯃꯠꯇꯁꯨ ꯂꯧꯗꯦ ꯑꯗꯨꯗꯤ ꯅꯍꯥꯛꯀ ꯀꯤꯁꯟꯒꯁꯤ ꯇꯁꯦꯡꯅ ꯃꯔꯤ ꯂꯩꯅꯗꯦ ꯁꯥꯔ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯖꯧ ꯍꯥꯏꯕꯅꯣ ꯑꯩ ꯃꯥꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅꯗꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯝꯖꯔꯤꯕꯗꯨꯅꯤ ꯁꯤꯔꯤꯌꯁꯂꯤ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯈꯜꯂꯨꯔꯒ ꯐꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯕꯗꯁꯨ ꯍꯦꯛꯇ ꯆꯨꯝꯃꯝꯃꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯕꯨ ꯂꯛꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯔꯝꯂꯤꯕ ꯗꯥꯏꯔꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯐꯥꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯃꯥꯅ ꯗꯥꯏꯔꯤꯗ ꯏꯔꯝꯂꯒ ꯁꯥꯔ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯝꯕ ꯀꯦꯁꯇꯅꯣ ꯄꯨꯁꯜꯂꯛꯂꯤꯕ ꯑꯗꯨꯒ ꯀꯤꯁꯟꯗ ꯇꯥꯏꯅꯒꯗꯧꯔꯤꯕꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯤꯁꯟ ꯆꯦꯟꯅꯕꯒꯤ ꯋꯥꯐꯝ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯁꯥꯔ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪꯂꯒ ꯁꯥꯔ ꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯤꯁꯟꯒꯤ ꯃꯔꯝꯗ ꯍꯪꯕꯤꯔꯤꯕꯁꯤ ꯄꯥꯟꯊꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯀꯥꯏꯔꯤꯕꯅꯤ ꯀꯦꯁ ꯑꯃ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯁꯥꯡꯅ ꯀꯔꯤꯒꯨꯝꯕ ꯂꯤꯛꯂꯥ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯕ ꯉꯝꯕꯁꯤ ꯑꯩꯈꯣꯏꯗꯁꯨ ꯏꯀꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯆꯨꯝꯕꯗꯤ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕ ꯁꯇꯩ ꯅꯠꯇꯦꯗ ꯅꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯗꯦꯗꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯒ ꯃꯥꯒꯤ ꯗꯥꯏꯔꯤꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯨꯅꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯈꯪꯕ ꯅꯪꯅꯕꯨꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯗꯨ ꯐꯥꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯝꯈ꯭ꯔꯦ ꯍꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯂꯤꯕꯅ ꯅꯍꯥꯛ ꯇꯁꯦꯡꯅ ꯃꯈꯣꯏꯗ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕꯗꯨ ꯊꯣꯛꯈꯤꯕꯅꯦ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗ ꯃꯍꯥꯛ ꯁꯔꯨꯛ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯀꯜꯂꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯅꯠꯇꯦ ꯁꯥꯔ ꯀꯩꯗꯧꯅꯨꯡꯗ ꯀꯤꯁꯟꯅ ꯑꯩꯒꯤ ꯃꯥꯡꯅꯕ ꯇꯧꯔꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯀꯤꯁꯟꯅ ꯑꯩꯕꯨ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒ ꯂꯩꯅꯕ ꯃꯔꯤꯗꯤ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯥꯔ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯂꯥꯟꯅ ꯄꯨꯁꯟꯕꯤꯒꯅꯨ ꯑꯗꯨꯒ ꯁꯥꯔ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨꯗꯤ ꯁꯥꯔ ꯈꯣꯏꯅ ꯊꯤꯗꯣꯛꯄꯤꯔꯒ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯁꯥꯔ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯀꯤꯁꯟꯕꯨ ꯍꯣꯏ ꯐꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯆꯤꯡꯅꯗꯕ ꯌꯥꯗꯕꯅꯤ ꯊꯤꯗ ꯌꯥꯗꯕꯅꯤ ꯂꯝꯕꯤꯗꯨ ꯂꯩꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯊꯤꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯅꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯔꯛꯈꯤꯕꯁꯤ ꯈꯣꯏꯗꯨꯝꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟ ꯊꯤꯔꯤ ꯈꯣꯏꯗꯨꯝꯒ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯈꯣꯏ ꯌꯥꯝ ꯀꯟ ꯊꯤꯔꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯈꯔ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯃꯈꯥꯗꯤ ꯇꯥꯔꯔꯣꯏ ꯑꯦꯅꯤꯋꯦ ꯌꯥꯏꯐꯕ ꯁꯥꯔ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯄꯨꯊꯣꯛꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕ ꯁꯥꯔ ꯑꯩ ꯋꯥꯔꯧꯕ ꯊꯣꯏꯅ ꯂꯩꯖꯗꯦ ꯁꯥꯔ ꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯆꯨꯝꯕ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯩ ꯂꯩꯖꯩ ꯑꯩ ꯂꯥꯛꯑꯒ ꯍꯪꯒꯗꯕꯁꯨ ꯁꯥꯔ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯉꯣꯟꯗ ꯑꯃꯨꯛ ꯐꯨꯔꯦ ꯅꯈꯣꯡ ꯀꯥꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯐꯅ ꯀꯨꯏ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔ ꯆꯠꯄ ꯌꯥꯔꯦꯅ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯔꯛꯄꯗ ꯑꯃꯨꯛ ꯅꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯦꯇꯦꯛ ꯇꯧꯔꯦ ꯅꯉꯣꯟꯗ ꯊꯤꯜꯂꯛꯄ ꯊꯥꯡꯗꯨ ꯄꯥꯟꯊꯣꯏꯒꯤ ꯄꯨꯛꯇ ꯄꯥꯜꯂꯦ ꯄꯥꯟꯊꯣꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯤꯡꯍꯧꯔꯦ
ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯂꯥꯏꯀꯠꯅꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ anyway ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯁꯥꯔ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯗꯨꯝ ꯉꯥꯏꯖꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄꯥꯟꯊꯣꯏ ꯆꯠꯂꯨꯈꯤꯒꯦ ꯐꯅꯤ ꯁꯥꯔ ꯑꯉꯥꯡꯁꯥ ꯂꯥꯛꯑꯣ ꯆꯠꯁꯤ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯀꯔꯤꯅꯣ ꯑꯁꯤ ꯃꯣꯏꯒꯤ ꯗꯥꯏꯔꯤꯗ ꯏꯔꯝꯃꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯄꯥꯟꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯒꯗꯤ ꯁꯥꯔ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯆꯥꯟꯅꯗꯕꯁꯤꯗ ꯁꯥꯔ ꯒꯥꯃꯩ ꯑꯗꯨꯅꯤ ꯀꯗꯥꯏꯗꯅꯣꯃ ꯀꯔꯤꯅꯣꯃ ꯂꯤꯛ ꯑꯣꯏꯕꯗꯤ ꯑꯗꯨꯝ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯊꯤꯕꯅ ꯑꯃꯗ ꯊꯕꯛꯅ ꯑꯃꯗ ꯊꯤꯔꯤꯕ ꯄꯣꯠꯇꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯊꯤꯕꯅ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯊꯤꯕ ꯊꯤꯔꯤꯕ ꯄꯣꯠꯇꯨꯅ ꯃꯄꯥꯟꯗ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯁꯥꯔ ꯁꯤ ꯑꯣꯏꯔꯗꯤ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯕꯨ ꯄꯥꯟꯖꯤꯒꯨꯝꯕ ꯌꯦꯡꯉꯒ ꯃꯥꯏꯕꯒꯨꯝꯕ ꯌꯦꯡꯉꯒ ꯍꯨꯔꯥꯟꯕꯗꯨ ꯀꯗꯥꯏꯗ ꯂꯩ ꯀꯥꯏꯅ ꯊꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯥꯔ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣ ꯁꯥꯔ ꯄꯣꯠ ꯆꯩ ꯃꯥꯡꯈꯤꯕꯗꯨꯗꯤ ꯁꯥꯔ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯉꯒ ꯂꯣꯏꯅ ꯄꯨꯊꯣꯛꯑꯦꯅ ꯍꯥꯏꯕꯗꯨꯗ ꯁꯥꯔ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯕ ꯌꯥꯗꯕ ꯋꯥꯅꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯁꯥꯔ ꯑꯩꯅ ꯈꯟꯖꯔꯤꯅꯤꯀꯣ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯀꯥꯟꯗꯗꯤ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯁꯤꯗ ꯂꯩꯕꯅꯤꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯃꯤꯒꯤꯗꯤ ꯑꯗꯨꯝ ꯐꯪꯍꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄꯗꯁꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯨꯔꯥꯟꯕꯅꯤ ꯅꯨꯄꯤꯅ ꯍꯨꯔꯥꯟꯕꯅꯤ ꯂꯩꯀꯥꯏꯒꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕꯅꯤ ꯀꯥꯏꯅ ꯃꯤꯒꯥꯗꯣ ꯄꯪꯐꯥꯎꯗ ꯐꯥꯎꯔ ꯃꯣꯏ ꯃꯁꯦꯟ ꯄꯛꯀꯗ ꯈꯟꯅꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯃꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯣꯠ ꯆꯩ ꯃꯥꯡꯕꯗꯤ ꯁꯥꯔ ꯃꯈꯣꯏꯒꯤ ꯃꯤꯗꯣ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕꯒꯨꯝꯕ ꯀꯔꯤꯅꯣ ꯁꯨꯡꯐꯪ ꯐꯪꯗꯕꯒ ꯌꯥꯎ ꯃꯥꯜꯂꯦ ꯁꯥꯔ ꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂ ꯁꯥꯔ ꯂꯥꯎꯃꯩ ꯃꯤꯅ ꯇꯥꯔ ꯁꯥꯎꯒꯗꯕ ꯋꯥꯅꯤ ꯁꯥꯔ ꯑꯩꯒꯤꯗꯤ ꯁꯨꯝ ꯈꯪꯖꯗꯕꯒꯤ ꯍꯪꯖꯕꯅꯤ ꯁꯥꯔ ꯁꯥꯔ ꯑꯃꯒꯁꯨ ꯂꯩꯖꯩꯌꯦ ꯁꯥꯔ ꯀꯔꯤꯅꯣ ꯁꯥꯔ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯗꯨꯗ ꯗꯁꯥ ꯂꯩ ꯑꯗꯨꯗ ꯁꯅꯤ ꯂꯩꯌꯦ ꯑꯗꯨꯗꯩꯗ ꯀꯔꯤ ꯂꯩꯌꯦ ꯑꯗꯨꯗ ꯑꯗꯨ ꯂꯩꯌꯦ ꯍꯥꯏꯕꯁꯦ ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯌꯦꯡꯉ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯋꯥꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯀꯥꯟꯗ ꯁꯥꯔ ꯃꯥꯏꯕꯤꯒꯨꯝꯕ ꯃꯥꯏꯕꯒꯨꯝꯕꯁꯤꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯑꯣꯏꯗꯕ ꯁꯥꯔ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯈꯣꯏꯁꯨ ꯃꯁꯥꯒꯤ ꯑꯗꯨꯝ ꯌꯦꯡꯖꯔꯀꯥꯟꯗ ꯁꯥꯔ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯂꯝꯕꯤꯁꯤꯡꯗꯣ ꯊꯤꯕꯗꯤ ꯌꯥꯗꯕ ꯖꯥꯠꯂ ꯁꯥꯔ ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯃꯥꯏꯕ ꯃꯥꯏꯕꯤꯅꯤ ꯌꯥꯝ ꯁꯥꯎꯅꯤꯡꯒꯗꯕ ꯋꯥꯅꯤ ꯁꯥꯔ ꯑꯩꯅ ꯈꯟꯖꯔꯤꯅ ꯁꯤꯅꯤꯗ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯃꯈꯣꯏꯅ ꯂꯣꯏ ꯌꯦꯡꯉꯒ ꯈꯪꯉꯦꯕ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯨ ꯃꯈꯣꯏ ꯏꯃꯨꯡꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯃꯤ ꯁꯤꯕ ꯅꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯈꯣꯏꯅ ꯃꯤꯒꯤ ꯌꯦꯡꯉꯒꯗꯤ ꯈꯪꯕꯅꯤꯅ ꯁꯥꯔ ꯃꯈꯣꯏꯒꯤꯁꯨ ꯀꯔꯤꯅꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯗꯧꯔꯤ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯒꯗꯧꯔꯗꯤ ꯌꯦꯡꯖꯔꯀꯥꯟꯗ ꯃꯈꯣꯏꯁꯨ ꯃꯤꯁꯤ ꯃꯤꯅꯥꯗꯣ ꯊꯣꯛꯇꯕ ꯑꯣꯏꯔꯗꯤ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯁꯤꯡꯁꯦ ꯁꯥꯔ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯣꯏꯅ ꯇꯝꯃꯗꯤ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯣꯏꯔꯗꯤ ꯂꯣꯏꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯩ ꯉꯥꯛꯊꯣꯛꯑꯣꯏꯗ꯭ꯔꯣ ꯁꯥꯔ ꯌꯥꯔꯣꯏꯅꯤ ꯀꯃꯥꯏ ꯏꯁꯣꯔꯒꯤ ꯅꯛꯅꯕꯅꯦꯅ ꯂꯧꯅꯔꯤꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯣꯏꯕ ꯌꯥꯔꯣꯏ ꯇꯉꯥꯏꯐꯗꯕ ꯆꯠꯅꯔꯝꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯇꯝꯃꯒ ꯌꯥꯝꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯒꯤ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏꯅ ꯑꯋꯥꯕ ꯀꯣꯟꯒꯅꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅꯤ ꯁꯥꯔ ꯑꯩꯅ ꯈꯟꯖꯔꯤꯅꯤꯀꯣ ꯅꯨꯡꯉꯥꯏꯖꯅꯕ ꯑꯗꯨꯒ ꯑꯋꯥꯕ ꯀꯣꯛꯅꯅꯕꯒꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯣꯏꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯣꯏꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯑꯋꯥꯕ ꯇꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯇꯥꯔꯤꯗꯨ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯟꯇ꯭ꯔꯗꯨ ꯈꯪꯉꯗꯤ ꯃꯈꯣꯏꯁꯨ ꯉꯥꯛꯊꯣꯛꯄ ꯌꯥꯗ꯭ꯔꯥ ꯁꯤꯅꯤꯗ ꯁꯥꯔ ꯒꯥꯃꯩ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯉꯥꯛꯇꯅꯤ ꯂꯩꯔꯛꯂꯤꯕ ꯆꯠꯅꯕꯁꯤꯡ ꯑꯗꯣ ꯉꯥꯡꯅꯅꯕ ꯆꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯏꯁꯣꯔꯒ ꯅꯛꯅꯩꯅ ꯈꯟꯅꯔꯤꯕꯁꯤꯡ ꯃꯈꯣꯏꯁꯨ ꯑꯋꯥꯕ ꯇꯥꯔꯤꯁꯤꯗꯤ ꯑꯁ ꯑꯗꯨꯅꯤꯅꯦ ꯁꯥꯔ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯥꯔ ꯈ꯭ꯔꯤꯁꯇꯥꯟ ꯆꯠꯄꯒꯤ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯥꯔ ꯁꯤꯗꯩꯗ ꯂꯩꯔꯤꯁꯦ ꯀꯕꯨꯏ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯁꯅꯥꯃꯍꯤ ꯂꯥꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯁꯥꯔ ꯂꯥꯏꯒ ꯅꯛꯅꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯑꯋꯥꯕ ꯑꯗꯨꯝ ꯇꯥꯏ ꯁꯤꯒꯤ ꯋꯥꯅꯤꯗ ꯁꯥꯔ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯈꯥ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯨ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯄꯥꯟꯊꯣꯏꯗꯨꯗꯤ ꯃꯥꯒꯤ ꯃꯁꯝ ꯃꯅꯥꯒꯗꯨꯗꯤ ꯁꯝꯆꯦꯠꯀ ꯐꯖꯅ ꯍꯥꯠꯄꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯝꯒꯗꯤ ꯖꯨꯝ ꯖꯨꯝ ꯂꯥꯎꯔꯒ ꯂꯩꯍꯧꯏ ꯁꯥꯔ ꯀꯔꯤꯅꯣ ꯊꯥ ꯑꯍꯨꯝꯒꯤ ꯂꯨꯍꯣꯡꯉꯤꯅꯦꯅ ꯂꯨꯍꯣꯡꯉꯒ ꯅꯨꯄꯥꯗꯨꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯔꯒ ꯈꯪꯗꯦ ꯃꯁꯥꯒꯗꯨ ꯁꯤꯠ ꯅꯥꯟꯅꯒ ꯑꯅꯥꯕ ꯃꯤꯗꯨ ꯂꯩꯍꯧꯕꯗꯨꯕꯨ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯥꯔ ꯂꯩꯍꯧꯔꯤꯕ ꯑꯇꯣꯞꯄ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯈꯪꯗꯦꯗ ꯁꯥꯔ ꯑꯩꯗꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯦ ꯊꯥ ꯑꯍꯨꯝꯒꯤ ꯂꯨꯍꯣꯡꯉꯤꯅꯦꯅ ꯂꯨꯍꯣꯡꯉꯤꯗꯣ ꯁꯥꯔ ꯊꯥ ꯑꯍꯨꯝ ꯅꯠꯇꯕꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕꯗꯨꯗ ꯑꯣꯟꯊꯣꯛꯆꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯄꯥꯟꯊꯣꯏꯗꯤ ꯌꯦꯡꯕꯗꯁꯨ ꯃꯁꯛꯇꯨꯁꯨ ꯐꯖꯩ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯕꯂꯥꯒꯨꯝꯕꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅꯕꯨ ꯕꯂꯥꯗꯒꯤ ꯐꯖꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯁꯥꯔ ꯑꯁꯦꯡꯕꯗ ꯁꯨꯝ ꯑꯣꯏꯖꯈ꯭ꯔꯗꯤ ꯁꯨꯝ ꯈꯟꯕꯒꯤ ꯋꯥꯅꯤꯀꯣ ꯁꯥꯔ ꯒꯥꯡꯃꯩ ꯑꯩꯈꯣꯏꯅ ꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯃꯈꯥ ꯀꯔꯤ ꯇꯧꯒꯗꯒꯦꯗꯨ ꯌꯦꯡꯁꯤ ꯐꯅꯤ ꯁꯥꯔ ꯆꯂꯣ ꯒꯥꯔꯤ ꯊꯧꯔꯣ
angsi lo ka ko pani sir thoro thoro gam pani sir madam tampa du su grino sir andak ti mawa ma pau sama ta ke sir sir ga bdi pau bdi dum pau na nga ne khoi ge di pau na sir kang gi khesi ne kam do do rino sir lo khanar silo panthoi inamsi adu de khoi muk chana na ba tawrage karino police kangu na laga masde da sabkhat na mo hang na tawri moi gi wa ngang bodu de ne ki de na khoi di ma pan da lei jaraban men manam ta di sandarni inamsi sasi haraga chatana leire do police lak salak padege mo ma pan da ne khoi su ne nang gi roji do leibra ni yengo bani adu gadi chiptha yenga magane akhoi ne lep tana thongjin da leibdu di chat khre da na tan ne to ku to khra di phadon masei da to khra di ne ai ne wakhal ji pongnam me nu nga ge da bane ei ado akhoi muk chana na ba tawrage ko yai phaba itema numidang gi shu horen noi te ma thilala ge ko hoi phare du di sandani ai le horagi panthoi adudi akhoi muk thoki ge madam ai le joragi aina haibado kaugunu ko madam chalo ki ge baba na ki sumana seba fazana to bi ke bani seba to bi ragadi awat pa leitana fazana to bi farazu patrasu pantoshi amno wazara karino sandyane na biris haidrsu dum khanga bwani da sagi thabak to di sana phare du panthoi chalo ki ge ko kem ta khalu no ai leri ko madam law he karino masina mu angang se kari haijalo ro bona khangdi mami mana ga loi yung ka kre hai bungo khare yeng sandana tong ne se ai wa ge ko mi gi mamang si da ne namit to lang thok tana ne se urabra ning the jana chakhu in gai do se samai in ga da akhoi kari ma ta kai de ko moi kam khu se tan dana to khra di ne khwai te gi pharadong moi da bu chat khra ba moi da bu to khra ba pomna ma ko awa ba puna ma ko akhoi gi wa di ne moi na tan dana bu to khra ba di akhoi ga ning ma thung la ba ni lo chasi lo lo ni san da ni chasi nam se lo chale horen gi di ne noi te amada thila ni ko hoi de ma chale hoi yamuto madam khoi chat khrab sandarani kari haram ge kari shu hai di aina hai bedo ga na hai du bo adu di yamuto ai khang di sandarani ga taimagala ma syam phare punama seba yam to biram adu sigi phiron sing sisu hoi madam na leibirak pangaktan aigi di leiriba phijol aduga phijet punama abuksina pibiwa aduga inamsi na su pibiyaw ayamba abuksiga aduga madam sandarani ga na pibiban phijet sigi matang simadi akhoi dinu pani ne karim khangthri khara selaga khara charaga dum pangya de yabo heta khan leidiba khara sisu karim ganda di upu manung de loktho ga han ba set pa chaba aduga khara set na ruba singa duna na kanda dum thamamba adagi amuk mathang set ke tor ganda di amuk suruga sti ta ga leramba haibadi aine sti ta ubunat aine suru bunat yamuto nahan mukti aina yamuton ge phurkhau dagi chema sudoki bedu adugi chedu nang suri ro mane yamuton aina di khuima da haikanda mudu mana ni hari ni aina yeng hauda ba yamuton ge phi amadi hana de ge aina dum sujaban adu de khuima na aina saurani nangonda taina bini haidana wafam du lo salibani aboksina de dumaina haiki gum taw nangna puri khongok subu matamda phurgaw de kari yawe de swing yeng dabro yamuton ge de puri khongok phiron singse yam na sel mol ena thamam base kahena do mot aisu bhab oyo dabadagi
Yaris, Punamak to hope. Ado police no zilak for the Warisana, but the Nanga Kishangalina, Marigi Matang, the Wafum Karahamado. Nangin upon the Fondo Pungam, the Wai, Karakishana, Dari, the E. Hive of Pharmacy, Yongto, Madu the Eta Sena Kanti, Kishando anything over the Yongto, I Maga Marilanet, Mado, Nanga Dilena Dena Kanbo Ramadi, Mana Nambu, Tamoing the Lachavan Shizabo Ramadi Kamdoba, Yongto, Adugumakari Metalerui, Aduquiraba, Maga Galoina Rapada, no Matadugumo Hemata. Kalam mi hoba kari guma matalait yamuto mangonda dumna lahana lobigano nana kankali basina kari maramgino yamuto ai kankat panati asengbodo ai tamjabani ma kaiga arunba mari matalaitabani kairole kaina mina budi nakhoini karam kanda lohongdeno karam kanda chendoino mina haina basudum yaw yamuto min yengmada manbabu asengbo oibrani Male Haiduna Mibu Asengbo in a Diamuton Pantoy Taza de Bocom the Gale Ibasule Jingna de Haiduna arrive a single shoe lightono canvas or something arrive at the shore over labor dum yawan Punamak sing a say 16 of Ivan it Harry how's it giddy Jack Yari say I crane Mirak Yani, I had them. Yaris Nana Yidamokto, we give him my amdanis. Yamuto Adugi Lemon Singiro Lemon Singonet, told the way other ones. She the lady sings the ladies. Sing on Takera Yarni, say, Kitang Toxolozan. Kitang Toze Yarn, say Yaris, Kitang Gatos. Yare say Ti Tabi Jamponis Siana Kitang Sox Che Yani Yamuto As Yare sits Sasato Kangu on the Lumi and Dogi Yamuto Sasalo says Salsa Say, Karagas Salos Yarani Inhaler Sazarageva. I know nothing at the Nana Pangins and Dina. I know Lois Atokraga, Nangi Sanning I cut him to your old over. Che, was it a Sanning I bury out? Che, Sasalova Yani Yamuto Naler Gasageva. Nang so talk and I didn't yell by the knee. Yamuto Channing the beginning. I couldn't Naler Gatam Chazageva. Pare. Tamagi go to the Yamuto Yamuto Carino says Paddy See the Muchak in a room later, me and Doris. Could to project a chocolate. Carino Yapava Sadum in a later of a toido. Saxabi timing me, sign of a nut. I know in many money on Iloconati. I knew like to say, Jack kicked in Bagumba. Sigumba Matanga to Moiramba. Nana, Jack Sabagi timing the sum locked or in it. Kitaki kitan ting at them law. Jack Saba the sumo or don't. Kaino hide away a pepper. I know like Sibu, Yamna Kaira Brasibo. Kai begin at Teda. I know a day, Jack Sabagi Matamdo. Now no Indra, Aduki timing do the tie in Ivanida. Adugin at Teda. Some Aina. Lohong Mudo Singman at Tabanina, some Aina I say, Kishugadi, Nana Hide Chumi. Lohong was a singmanat. Lohong was a toxin of Adobo. Angono Mahana Shibato with the deduction of a nati. Ado Bataradi Aina Sumonda Aina Shibato was Shishu, Toxiner Shibato with the Yavanati Hazariba. Kaino Yamna Bibargatori do, I will meet over Magumna. Aduina Teda, I have a day Chumdrani. Karigumba Rogina Soktan and later Magadi. I saw another hung with the Lacanidana.
ꯑꯩꯅ ꯅꯥꯕ ꯀꯥꯟꯗꯗꯤ ꯔꯣꯖꯤꯅ ꯁꯦꯕꯥ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯇꯧꯒꯦ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯁꯦꯕꯥ ꯇꯧꯕꯗꯣ ꯁꯟꯙ꯭ꯌꯥꯔꯥꯅꯤꯅ ꯌꯦꯠꯂꯛꯀꯅꯤ ꯍꯥꯏ ꯑꯩꯗꯤ ꯄꯥꯟꯊꯣꯏꯕꯨ ꯊꯝꯃꯨꯔꯅꯨ ꯑꯩ ꯑꯗꯨꯝ ꯂꯩꯖꯒꯦꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯗꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃꯒꯤ ꯀꯥꯗ ꯃꯇꯧ ꯀꯔꯝꯅ ꯐꯔꯦ ꯂꯥꯟꯅ ꯂꯧꯒꯅꯨ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕ ꯈꯔꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯌꯥꯏꯐꯕ ꯑꯩꯁꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯪꯗꯤ ꯑꯩꯁꯦ ꯀꯩꯗꯧꯔꯕ ꯊꯕꯛ ꯑꯃꯇꯪ ꯆꯠꯊꯣꯛꯀꯦꯅ ꯁꯨꯝ ꯈꯟꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯩ ꯍꯜꯂꯛꯄꯗ ꯌꯥꯏꯐꯕ ꯑꯣꯏꯅ ꯁꯨꯝ ꯂꯩꯕꯤꯔꯝꯃꯣ ꯍꯥꯏꯖꯔꯤꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯌꯥꯏꯐꯕ ꯑꯣꯏꯅ ꯂꯩꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯅ ꯂꯩꯗꯧꯔꯤꯒꯦ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯅꯣ ꯑꯩꯁꯦ ꯊꯕꯛ ꯑꯃꯈꯛꯇꯪ ꯃꯤ ꯑꯃꯅꯤꯗꯪ ꯎꯅꯔꯨꯒꯦ ꯇꯧꯕ ꯑꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯁꯤꯗ ꯌꯥꯏꯐꯕꯒꯤ ꯏꯌꯥꯝꯕ ꯑꯍꯟꯁꯦ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯇꯥꯆꯧ ꯏꯕꯣꯅꯤꯀꯣ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯏꯕꯣꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯣꯖꯤ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯏꯕꯣꯟꯁꯨ ꯑꯩꯒꯤ ꯌꯥꯝꯕꯅꯤ ꯑꯩꯈꯣꯏ ꯇꯌꯥꯝꯕꯁꯨ ꯑꯩꯒꯤ ꯌꯥꯝꯕꯅꯤ ꯑꯃꯠꯇ ꯑꯩꯅ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯃꯥꯁꯨ ꯑꯩꯅ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯔꯤꯝꯇ ꯌꯥꯎꯖꯔꯣꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪ ꯑꯩꯗꯤ ꯃꯔꯨꯞꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯁꯟꯙ꯭ꯌꯥꯔꯥꯅꯤꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦ ꯑꯩ ꯅꯪꯒꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦ ꯃꯁꯤꯗꯤ ꯑꯩ ꯀꯔꯤꯃꯇ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯟꯕꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯖꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯊꯕꯛ ꯑꯃꯇꯪ ꯁꯨꯝ ꯆꯠꯊꯣꯛꯁꯤꯔꯥꯅ ꯇꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯔꯒꯗꯤ ꯑꯩ ꯐꯠꯅ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯏ ꯍꯣꯏ ꯀꯔꯤꯝꯇ ꯀꯥꯏꯗꯦꯗ ꯑꯗꯣ ꯐꯖꯅꯗꯤ ꯂꯩꯕꯤꯔꯝꯃꯨꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯍꯣꯏ ꯄꯥꯟꯊꯣꯏ ꯃꯦꯗꯥꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯅꯪ ꯅꯁꯥꯒꯤ ꯊꯧꯗꯥꯡ ꯀꯥꯎꯒꯅꯨꯀꯣ ꯃꯦꯗꯥꯝ ꯑꯩ ꯀꯔꯤꯝꯇ ꯀꯥꯎꯖꯔꯣꯏ ꯄꯥꯟꯊꯣꯏꯁꯦ ꯄꯥꯟꯊꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨꯀꯣ ꯍꯣꯏ ꯃꯦꯗꯥꯝ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯊꯣꯛꯈꯤꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯃꯦꯗꯥꯝꯁꯦ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯌꯥꯝꯇꯣ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯃꯦꯗꯥꯝ ꯔꯣꯖꯤꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯒꯤ ꯃꯑꯣꯡꯅꯅꯤꯗ ꯑꯁꯤ ꯃꯥ ꯍꯩꯅꯕꯤꯅꯤ ꯃꯥꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧꯁꯤꯒꯗꯤ ꯌꯥꯝ ꯆꯥꯟꯅꯗꯕꯅꯤ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯈꯔ ꯏꯪ ꯇꯞꯄꯗꯤ ꯃꯥꯟꯕ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯊꯟꯇ ꯄꯣꯛꯄ ꯍꯥꯏꯔꯦꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤꯅ ꯈꯔ ꯇꯧꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤꯁꯤ ꯆꯥꯕ ꯊꯛꯄꯁꯤ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯁꯤ ꯆꯥꯈꯤꯗ꯭ꯔꯣ ꯑꯗꯨ ꯆꯥꯈꯤꯅꯤ ꯁ꯭ꯋꯥꯏ ꯊꯝꯕꯤꯌꯣ ꯌꯥꯔꯦ ꯁꯤꯒꯤꯁꯤꯒ ꯑꯗꯨꯒ ꯁꯤꯒ ꯇꯧꯔꯒ ꯑꯩ ꯆꯥꯔꯒꯦꯀꯣ ꯌꯥꯝꯗꯣ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯂꯧꯁꯟꯕꯤꯌꯣ ꯑꯩꯅ ꯄꯥꯏꯔꯨꯕ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯆꯥꯔꯨꯕꯗꯣ ꯅꯪꯅ ꯆꯨꯞꯄꯨꯕ ꯎꯃꯨꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦ ꯁꯤ ꯍꯩꯖꯤꯜꯂꯒ ꯑꯃꯨꯛꯇꯗ ꯁꯤ ꯃꯉꯥꯏꯔꯦꯗꯅ ꯑꯩ ꯑꯃꯨꯛ ꯆꯥꯒꯦ ꯅꯪ ꯑꯃꯨꯛ ꯌꯦꯡꯉꯣꯅꯦ ꯌꯥꯝꯗꯣ ꯐꯖꯅ ꯁꯤꯗꯩꯗ ꯊꯝꯃꯒ ꯌꯥꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯔꯧꯕ ꯁꯕꯖꯦꯛꯅꯤ ꯍꯩꯅ ꯂꯩꯔꯕꯅꯤꯁꯦ ꯑꯩꯈꯣꯏ ꯏꯇꯩ ꯃꯌꯥꯝ ꯑꯃꯁꯦ ꯊꯣꯡꯕ ꯊꯥꯛꯄꯗ ꯌꯥꯝ ꯍꯩꯕ ꯃꯊꯧꯁꯤꯅ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅꯗꯤ ꯌꯨꯝꯗꯗꯤ ꯅꯪꯅ ꯂꯣꯏ ꯊꯣꯡꯉꯦ ꯁꯤꯗꯒꯤꯗꯤ ꯐꯖꯔꯝꯃꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯔꯦ ꯑꯗꯣ ꯄꯟꯊꯣꯏ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯪ ꯗꯤꯆꯥꯔꯖ ꯇꯧꯕ ꯀꯥꯟꯗ ꯌꯨꯝꯒꯤ ꯊꯕꯛꯇꯤ ꯄꯥꯛ ꯌꯥꯎꯕ ꯌꯥꯔꯣꯏꯀꯣ ꯗꯣꯛꯇꯔꯅ ꯌꯥꯍꯩꯔꯣꯏꯅ ꯐꯖꯅ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟꯁꯨ ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯑꯒ ꯑꯩ ꯐꯖꯅ ꯍꯪꯒꯦ ꯌꯥꯝꯊꯣ ꯌꯨꯝꯗ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩ ꯍꯪꯒꯦ ꯆꯥꯎꯔꯦ ꯑꯅꯥꯕꯒꯤ ꯍꯋꯥꯏꯁꯤꯗꯤ ꯌꯥꯔꯦ ꯊꯝꯃꯒꯦ ꯃꯦꯔꯤꯅꯥ ꯇꯥꯔꯤꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯑꯌꯨꯛꯀꯤ ꯑꯃꯨꯛ ꯄꯥꯏꯁꯟꯈ꯭ꯔꯕꯣ ꯄꯥꯏꯗꯦꯍꯦ ꯑꯩꯁꯦ ꯁꯨꯝ ꯌꯨ ꯊꯛꯄ ꯁꯨꯝ ꯃꯥꯜꯂꯦ ꯑꯩꯗꯤ ꯌꯨ ꯊꯛꯄ ꯅꯠꯇꯦꯅꯦ ꯌꯨꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯅ ꯁꯨꯝ ꯃꯇꯝ ꯈꯔ ꯄꯥꯏꯔꯨꯕꯒꯤ ꯋꯥꯅꯤ ꯍꯥꯟꯅ ꯄꯥꯏꯔꯝꯕꯒꯤ ꯆꯥꯡꯗꯣ ꯑꯩ ꯄꯥꯏꯔꯤꯕ꯭ꯔꯥꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯑꯩ ꯌꯥꯝꯅ ꯇꯜꯂꯦ ꯍꯥꯏꯕꯁꯤꯅꯤ ꯅꯆꯥꯅꯨꯄꯤ ꯆꯥꯎꯔꯛꯑꯕꯅꯤ ꯌꯨ ꯊꯛꯄꯗꯣ ꯅꯆꯥꯅꯨꯄꯤꯅꯅꯦ
ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯍꯥꯏꯁꯤꯅꯤ ꯏꯆꯥꯅꯨꯄꯤꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩ ꯑꯃꯠꯇ ꯇꯧꯔꯣꯏꯗ ꯑꯗꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯈꯣꯏꯒꯤ ꯌꯥꯏꯐꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯌꯥꯅꯤꯡꯕ꯭ꯔꯅꯦ ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒ ꯀꯔꯤ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯄꯥꯟꯊꯣꯏ ꯃꯉꯣꯟꯗꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯑꯩꯒꯤ ꯏꯆꯥꯗꯒ ꯊꯣꯛꯂꯕꯗꯤ ꯊꯥꯡ ꯆꯥꯒꯗꯕ ꯋꯥꯅꯤꯀꯣ ꯂꯩꯖꯗꯕ ꯃꯤꯗꯒ ꯄꯪꯇꯧ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯆꯥꯅꯨꯄꯤ ꯁꯤꯜꯀꯤꯗꯣ ꯃꯊꯪꯗꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯤꯕ ꯗ꯭ꯔꯤꯁ꯭ꯌꯁꯤꯡꯗꯣ ꯑꯩ ꯎꯍꯟꯅꯤꯡꯗꯦꯀꯣ ꯌꯥꯔꯤꯕ ꯃꯣꯏ ꯄꯥꯕꯨꯡ ꯍꯤꯗꯥꯛ ꯊꯛꯄꯗꯨꯁꯨ ꯈꯔ ꯇꯣꯛꯄꯤꯔꯣ ꯇꯣꯛꯑꯗꯕꯅꯤ ꯑꯩ ꯂꯣꯏ ꯇꯣꯛꯑꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗꯒꯤꯅꯦ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯇꯣꯛꯑꯒꯦꯅ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯍꯟ ꯏꯕꯣꯅ ꯍꯣꯠꯅꯔꯤꯕ ꯏꯕꯥꯏ ꯌꯥꯏꯃꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯅꯤ ꯅꯣꯏ ꯅꯤꯡꯉꯣꯟꯅ ꯍꯣꯠꯅꯩꯗꯣ ꯃꯇꯤꯛ ꯆꯥꯕ ꯃꯤꯕꯨꯗꯤ ꯐꯅꯌꯥꯝ ꯂꯩꯔꯝꯕꯗꯤ ꯌꯥꯏꯕꯨ ꯑꯩ ꯋꯥꯈꯜꯗꯗꯤꯀꯣ ꯈ꯭ꯋꯥꯏ ꯃꯇꯤꯛ ꯆꯥꯕꯁꯦ ꯄꯥꯟꯊꯣꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯄꯥꯟꯊꯣꯏ ꯏꯁ ꯗ ꯕꯦꯁ ꯄꯥꯟꯊꯣꯏ ꯏꯁ ꯗ ꯕꯦꯁ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯄꯥꯟꯊꯣꯏꯗꯤ ꯊꯥ ꯑꯍꯨꯝ ꯈꯛꯇꯒꯤꯅꯤ ꯁꯣꯝꯗ ꯀꯨꯊꯤ ꯌꯦꯡꯕꯗ ꯊꯥ ꯑꯍꯨꯝꯒꯤ ꯂꯨꯍꯣꯡꯉꯒ ꯃꯊꯪꯒꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯟꯊꯣꯏ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯊꯥꯗꯨ ꯁꯥꯡꯊꯔꯨꯔꯒꯗꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅꯅꯦ ꯄꯥꯟꯊꯣꯏꯁꯤ ꯑꯍꯥꯟꯕ ꯂꯨꯍꯣꯡꯉꯦ ꯊꯥ ꯑꯍꯨꯝ ꯐꯥꯔꯗꯤ ꯄꯥꯟꯊꯣꯏꯁꯦ ꯑꯩꯈꯣꯏꯅ ꯈꯟꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯄꯥꯟꯊꯣꯏꯁꯦ ꯊꯥ ꯑꯍꯨꯝꯗꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯥ ꯑꯋꯥꯕ ꯇꯥꯗ꯭ꯔꯦ ꯃꯊꯪ ꯑꯃꯨꯛ ꯇꯧꯔ ꯄꯥꯟꯊꯣꯏ ꯑꯋꯥꯕ ꯇꯥꯅꯤꯁꯤꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯌꯦꯡꯉꯁꯦꯕ ꯀꯩꯅꯣ ꯃꯣꯏ ꯇꯥꯃꯣꯅ ꯉꯥꯡꯕꯤꯔꯤꯕ ꯋꯥꯗꯨꯕꯣ ꯑꯩ ꯉꯥꯡꯉꯤꯁꯦ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯃꯨꯟꯅ ꯇꯧꯒꯗꯧꯔꯒꯦ ꯏꯁꯣꯔꯒꯤ ꯋꯥꯁꯨ ꯊꯥꯖꯒꯗꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥ ꯁꯨꯝ ꯊꯥꯖꯔꯤꯅꯦꯅ ꯇꯧ ꯂꯩꯔꯒꯅꯦ ꯄꯥꯟꯊꯣꯏꯕꯨ ꯃꯤꯔꯥꯏꯕꯗꯤ ꯐꯔꯣꯏꯌꯦ ꯄꯥꯟꯊꯣꯏꯗ ꯇꯧꯔꯤ ꯊꯕꯛꯁꯤ ꯀꯅꯥꯝꯇꯗ ꯇꯧꯕ ꯌꯥꯔꯣꯏ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤꯅꯦ ꯂꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏ ꯌꯥꯔꯤꯕ ꯃꯣꯏ ꯇꯥꯃꯣ ꯑꯗꯨ ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤꯕ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯇꯥꯔꯒ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯥꯟꯊꯣꯏꯕꯨꯗꯤ ꯇꯔꯥꯏꯅ ꯑꯗꯨꯝ ꯂꯣꯏ ꯂꯧꯏ ꯀꯔꯤ ꯃꯁꯛ ꯐꯖꯕꯤ ꯅꯣꯏꯒꯤ ꯑꯃ ꯂꯥꯛꯇꯨ ꯀꯔꯤꯕ ꯔꯣꯖꯤ ꯃꯁꯛꯅ ꯃꯔꯣꯟ ꯐꯖꯩꯕ ꯃꯔꯤꯟꯅ ꯇꯥꯎꯔꯤꯕ ꯃꯗꯣ ꯍꯌꯦꯡ ꯌꯨꯝꯗꯅ ꯏꯁꯤꯡ ꯑꯁꯥꯕ ꯑꯝꯇ ꯂꯣꯜꯂꯨ ꯍꯥꯏ ꯀꯥꯟꯗ ꯏꯁꯤꯡ ꯑꯁꯥꯕ ꯂꯣꯟꯕ ꯍꯩꯔꯣꯏꯗꯧ ꯅꯨꯄꯤꯅꯤ ꯑꯗꯩ ꯀꯔꯤ ꯑꯃ ꯅꯨꯄꯤ ꯊꯕꯛ ꯇꯧꯕꯤꯗꯣ ꯁꯟꯗ꯭ꯌꯥ ꯁꯟꯗ꯭ꯌꯥ ꯌꯥꯝ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯑꯩ ꯈꯪꯉꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯃꯥꯒꯤ ꯃꯣꯇꯤꯞ ꯑꯩꯅ ꯂꯣꯏ ꯈꯪꯉꯤ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯡꯗꯕ ꯑꯩ ꯈꯪꯗꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯑꯣꯏꯗꯕ ꯃꯥ ꯀꯩꯁꯨ ꯄꯥꯝꯗꯦꯕ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯎꯂꯦ ꯃꯥꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯊꯟ ꯄꯣꯛꯏ ꯔꯣꯖꯤꯁꯨ ꯃꯊꯟ ꯄꯣꯛꯏ ꯔꯣꯖꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯗ ꯀꯣꯟꯖꯟꯕ ꯈꯜꯂꯤꯔ ꯈꯟꯗ꯭ꯔꯤꯔ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨꯅꯦ ꯁꯟꯗ꯭ꯌꯥꯅꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯁꯟꯗ꯭ꯌꯥꯔꯥꯅꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯊꯝꯕ ꯄꯥꯝꯃꯤ ꯁꯤꯅꯤ ꯅꯤꯉꯣꯟ ꯍꯥꯏꯁꯦ ꯅꯤꯉꯣꯟꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯤꯉꯣꯟ ꯍꯥꯏꯁꯦ ꯃꯥꯗꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯔꯛꯀꯅꯦꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯅꯨꯡꯁꯤꯔꯛꯀꯅꯦꯕ ꯅꯤꯉꯣꯟ ꯍꯥꯏꯁꯦ ꯄꯤꯕꯥꯁꯤꯡꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔ ꯃꯇꯨꯡꯗ ꯂꯥꯛꯏꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯔꯀꯥꯟꯗ ꯂꯣꯏꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯃꯣꯏ ꯇꯥꯃꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯑꯗꯨꯗꯤ ꯃꯣꯏ ꯇꯥꯃꯣꯕꯨ ꯈꯨꯗꯣꯝꯕꯤꯗ ꯂꯩꯈꯤꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯂꯩꯕ ꯌꯥꯕꯗ ꯂꯩꯕ ꯋꯥꯅꯤ ꯀꯩꯅꯣ ꯂꯩꯕ ꯌꯥꯗꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯀꯔꯥꯏ ꯌꯥꯗꯒꯦ ꯅꯈ꯭ꯋꯥꯡꯗꯨꯝ ꯊꯨꯗꯦꯛꯇꯅ ꯑꯁ ꯀꯥꯟꯗꯦꯁꯦ ꯏꯆꯥꯅꯨꯄꯤ ꯁꯤꯜꯀꯤ ꯊꯣꯛꯂꯛꯑꯅꯤ ꯁꯤꯜꯀꯤꯒꯤ ꯃꯥꯏꯊꯣꯡ ꯍꯦꯛ ꯎꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏ ꯊꯥꯗꯣꯛꯑꯅꯤ ꯌꯦꯡꯉꯣꯏ ꯅꯈꯣꯏꯒꯤ ꯌꯥꯏꯐꯕꯒꯤꯗꯃꯛ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯒꯗꯤ ꯄꯥꯟꯊꯣꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯦꯅꯤ ꯑꯣꯕꯖꯦꯛꯁꯟ ꯑꯩ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯀꯃꯥꯟꯗꯣ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯍꯦꯁ ꯑꯣꯏꯗ ꯅꯣꯏ ꯄ꯭ꯔꯦꯃꯤꯒ ꯑꯗꯨ ꯐꯣꯟ ꯇꯧꯅꯦ ꯅꯤꯉꯣꯟꯅ ꯏꯔꯥꯡ ꯁꯥꯒꯠꯂꯨꯅꯦ ꯍꯦ ꯅꯣꯏ ꯅꯤꯉꯣꯟꯁꯤꯡꯁꯤ ꯏꯔꯥꯡ ꯌꯥꯝ ꯁꯥꯒꯠꯇꯦꯅꯦ ꯅꯤꯉꯣꯟꯁꯤꯡꯁꯤ ꯏꯔꯥꯡ ꯌꯥꯝ ꯁꯥꯒꯠꯄꯒꯤ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯅꯣꯏ ꯅꯤꯉꯣꯟꯁꯤꯡꯁꯤ ꯀꯩꯅꯣ ꯃꯤꯒꯤ ꯅꯤꯉꯣꯟꯒ ꯃꯥꯟꯅꯗꯦꯅꯦ ꯈꯔ ꯏꯔꯥꯡ ꯈꯔ ꯁꯥꯒꯠꯂꯣ ꯈꯔ ꯄꯨꯟꯁꯤꯜꯂꯣ ꯑꯩ ꯋꯥꯗꯤꯀꯣ
Noi meyamna nungsigera nungsiroira I don't care. I get to the woodikang go. But I know, listen to me. Engono muna. Yare. Ayok si katay de paishaluino. Pai banatida. Ay na bender de yu tak panang uraba. Ay tayo jeli singani en mga tane. Ado su pek matsam ko paijaba. Isa gi pangan sakti thokna na bagidama. Nangai gadi. Ay no, they say trying to the traum doira. Mona thire de academic age go par. Say trang abu halamani. Adobo yana bai matung in haina signare lohonge na. Nang su kai mai de, ai su kai mai de. Ngasi phau ba ai su nangi pam da thabam tawdi. Is mana yu tap tai thaga. Ai na pam da thabak tawdi ne. Oi ne phare ne yu gi matang no yu gi wani da na. Adobo ai haidi sinda. Ai no da. Yugi sinatana to panonda ina nupi mo koigi nang mari leina ki haiba leibra ba yares to sis aina ipam da sapa matamda mai tamona da mani yu ngauduna tawbudo ayam ni kaije mere na aisu thamoi paline aina kari de yu thakim no de nanga songno bai nate amanate ai professor oibe aba mi adubu namthabi ba Ojikan ge mantri mandon singna ai ge post tu piram moin kakthalin moin ngam bai changs thawai nuai te shungi mano mayamang doi post ma du kare phangena aina celebration toro matung moina kakthabi gum natro kai khang de yu thak pai wan yare semoi tam adu gi damok yu thaga punchibu mangan bahunati yare hojik ti sanu pila ga ne hayeng ai di hari basit Isanupi lade everything. Isanupi ki damai hana yam khalam dam. Adu bai uji kai khale. Panthoi lak padagi di. Isanupi karino nupi eji kaino ja ai mun khangjile. Adno hujik di ai loi khang. Noi do je khabai khara sai jate kana monate Roji khabai khara sai. Adu ga khoi ge se Nange nabung ahangi nupi kari sobaini mado mai thongna di no phe toroga thamoi manungda ta ye pachale sindana ram thamoi dena ta do adu nupi do tawi yai masina mabuk ti kitang phai adu ma je mabuk di pharaga ma khali bado adai da do khanjala sandani bonoi gi mo de ya desin yare ai karim da taning nangna sumaina yu thaka tawse masine ne ngonda ikai ba faw Oh, pare. Nakuha na di tabi ni nga maroy eh. Taning nga roy. Ado ba ina hai gadab di. Ay kaim lande. Ay kanado sulan kide. Ay kaim lalo. Isa nupi silki tholok po numito. Odo numito day. You bye-bye. Hidak bye-bye. Everything bye-bye. Yare. Numit aduta niya inangay jari ba. Marag asida ne. Asum da ipam na gasat pa. Ay karim ta hajaro. Oh Purno ne somna kandane yumdugi mau kari taum lero hong ne dai ai di sungyaw yaro adu noi masim di khang na khoi gi mung du da panthoi de ge na matik chaba manam leite kuchu komenda panthoi mu pan ba leite masakta panthoi mu phajab leite masam sangbada panthoi den sangba leite wang badasu panthoi ne heli Sai sing thong badasu panthoi ne heli miko miram nungsiba mi yongang sangang punamak do panthoi de gi hen ba kanam leite noina sidai da haining budai samutungai khoba thoki ba thok dok tu karada gi kari gi thokno ai ba police na su thiri hoji kari mata khangba nati thodok to khoite hamada attack to buni harga khoi yai phaba da mu phuram yai phaba gi seba mu panthoi na nithi jana mu tawre yumda la kanchi da mu Panthoi gi mama na ba kisan gi makhui gi mama lai tabagi phiroi numit ong chalu phiroi chalu halak pada koi inama yai mana machano pa jon blo no ba hairu re jon lo ru ga halak pada jon piu atuga khoi gi yai pha pada mu thangna thinjalak pada chensilaga Panthoi gi magi mabukta to Panthoi gi mabukta thinge yauna thinda ba thang Haibadi thang adu yai phabada nakhoi yai phabada thilakpa thang ne ba
याई फबद थिलक थांगदो पाथोई पुंगना चिंगोई सारगो एब नखोई मयामना पांथोई बु करक करक यंगसन मरम कइनो आई ताबे याम वाई नखोइने युम मसिगी ख्वाइदिगी मतिक चाबा मौ हैरबदी पांथोइदगी हेना मतिक चाबा कनाम लेते सिदे नोइन आई साउनिंग साउ ngang ngau ngang दतो दका सुंता तादे आई नखोइ नपाम दु चलाई मथम मखाय मोर्निंग ए दोई मासगी खलग इना तौबवानी को आई हाजिनी आई अरोय बोन हाइरे नखोइगी इमुंगदा याइफबगी मौ याइफबगी नुपियादि पांथोइदि हेनबा कनाम लेते मैडम अखोइ सर थोलन खितंग थुना थोलादि फागदबन आई सोमदा थबा मचा खदबस ले मैडम वातंग आबिर थोलानी अइना पाउ बिजग्र कइनो सामना बतम लौरसिबो अखोइ सर थोले सोम सिलेबिरदो यारे सर सोमना खंदा चंगसमिरो सर मसाय हाइबो वफमदुरा माने सर सोंगी मिंगदो आइगी मिंगदी कोना हाइजरक थबक सिदंग हाना माइ पाहनबा पाम्बा अदुगा सेनफमना क्या लौबिगेदम सेलदी कोना पिबियो थबक पांगथोक्त्रिङेदा हाना इ सेल लौजर थबक पांगथोलबा मतुंगदा सेलदी कोना लौजग अदुगा अइंगोंदा नमथक्ति तौबिगन आई करी मत तौजर अदुदी मोना ताबिरो एड्रेस अदुगा मियोई सिंह अदु कना कनानो हाइबदो डिटेल्स पिबिरो मखोइगी फोन नंबर करिगुम्बा खुदोंथिबा थोलबसु अदोमनसु अखोइगी मिंग पल्लोय हाइना हाइबियो आइना सुमिंग अदोंगी पंजर मसे आई नोमैना पाला सिखबे आई हाट खिबे अदोमना इबु मिराई बिरमबे आई अदोंगी मिंग पंजर अदुगा अदोमनसु आइगे यानरपे यानरक्तबे अदोमना देगी मिंग पनबिरकन मधुमंगने इना पामजरिबसु पुनमक्सिंग अदु सिदा लोय लेजर सिदा हिंबियो मकोइगी फोन नंबर अदुगा मकोइगी फोटोग्राफ के आई फोन सिदा लोय लेजर नंबर से अतोप नंबर मद होय नंबर दे एगी सिगी नंबर से कनामता सिजनबा नंबर नत सिदा ले 9856 6767 626 याम नुवाइजर हानदगी एक्सपीरियंस हम लेबा माल वफम से अखोइदा करीमतो चममनदन करीमतो वाबिरो आइगिदी थबक पांथोलग लोय आई मसदे गेन बा तोपा करीमता लेजे गुड मधुमने इन पामजरिसु अदुगा खोइना पांथोकदब थबक अदुगा खोइना पांथोलक मतमदा पामी पामदे हाइबदे हाइबिरगन वासे हाइरिंगदे चपचाना दुम हाइबि अखोइदी थबक पांथोकपा दुगता अदुगा अखोइदी चिनिनाव मरुम पांग हाइबदो लेथि रूल इज रूल सिंगाक ngambana ngak ngamdragadi he or she should be terminated ai wafam chinlo sinje madumang ina pamjaribs sida leijare lakle inspector tayay lakle inspector tayay uthanaba kanbinaba thank you sir welcome uthanaba kanbinaba inspector tayay lakle inspector tayay anana thagachari ngasigi inspector tayay tabiribasing loinena ngasigi tangka kasida yawbiriba punama aikogi maikadigi hanana thagachari
संदोक्चरिबा पांथोइगी थौरमसी अदोमना करिगुम्बा अदोमना थवाई ताद्रे नत्रगा अदोंगी अपामदुगी मायोक्ता लेरे खल्लबदी अदोमना थौरमसी ताबिद्रबसु करिसु कायबा लेति थौरमसी कोइना हानादगी वारी परिंग अमा इथोक्तुनदमक थमख्रबा परिंग अमानि थौरमसी चलिबि चेलसिसु इसामक आइनि इजरिबा आइगी अपामदा आइना लेजख्रबा वाफम अमन अदोंगा करिगुम्बा मोचानादबा तारगदी मदु अखोइबु ngapigen amabore महाभारत ओरो रामायण ओरो इरगलिबा वारिसिंग असि अखोइगी अनिंगबा पामदा अदुमक मदुगी मायुक्ता लेबसु याउदबा नथि अदुबु वारी हैबसिदी वारी अमोरे थौरमसिदा सपोर्ट तोबिनिबसिना तोबियु वारी से अदुमना नुंगाइत्रे खलबदी अदुमना स्किप तोबिबदा करिसु कायबा लेथि अदुबु हाइजेनिंग वाफमदी संदोक्चरिबा थौरमसिगी वारी परिंग असि खरा चावी हैबसि अखोइना हाना हाइजखरे ngasiगी थौरमसिदा बर्थडे तारिबा अखोइना याइफमंगोल पिजरे हैप्पी बर्थडे खुराइजम सुरचंद्र सन ऑफ लेट खुराइजम अपाबी अमदी लेट खुराइजम तोम्बीमसा सगोलवन सया मेनी हैप्पी रिटर्न्स ऑफ द डे डायमंड डोनर्स की सु मेंबर अमा ओइबीबता नतना अदोंगी पुंसीदा याइफबा अफबा पुंसी नुसांगबो ओइबियु मतम पुनमक्ता असिगुमलबा मपोंग नुमित असे इमुंग मनुंग पुन्ना मतम साना पांगथोकपीबा ओइरसम हैप्पी बर्थडे मेनी हैप्पी रिटर्न्स ऑफ द डे ngasi di football lebanina mayam ge comment pabana chingbasing asi khara tension jage anduga hayeng su inspector te khanga ka chana mayam ge dam khudol tamanga moijage ngasi gi damakta di tabiriba sing yaubiriba sing punamapu amukana thagachari punamapu khurumjari